ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯐꯖꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯊꯝꯕꯧ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯊꯝꯕꯥꯜ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯃꯤꯟꯅꯔꯝꯃꯤ꯫ ꯊꯝꯕꯧꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯕꯨꯛ ꯌꯥꯝꯅ ꯂꯨꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯜꯒꯤ ꯃꯤ ꯑꯃꯠꯇꯅ ꯃꯥꯕꯨ ꯂꯣꯏꯅ ꯇꯤꯟꯅꯕꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯝꯕꯧꯗꯤ ꯌꯥꯝꯅ ꯐꯕ, ꯏꯪ ꯇꯞꯄ, ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯆꯥ ꯀꯨꯏꯅ ꯌꯥꯎꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯊꯝꯕꯥꯜ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯂꯥꯏꯁꯨ ꯃꯁꯤꯡ ꯁꯨꯔꯦ ꯃꯣꯏꯅ ꯈꯨꯔꯨꯝꯖꯕ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯃꯥꯏꯕꯤ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤ, ꯍꯪꯒꯣꯏꯕꯁꯨ ꯐꯥꯎꯏ꯫ ꯈꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯅ ꯃꯥꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯈꯣꯟ ꯍꯧꯅ ꯍꯧꯅ ꯀꯞꯄꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯈꯨꯜ ꯑꯁꯤꯗ ꯆꯪꯂꯛꯇꯅꯕ ꯍꯥꯏꯔꯁꯤ ꯍꯥꯏꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯤ ꯑꯁꯤ ꯃꯁꯛ ꯌꯦꯡꯕꯗ ꯍꯪꯒꯣꯏꯖꯔꯕꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯩ, ꯇꯧꯒꯦꯇ ꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡꯕ ꯃꯤꯁꯤꯡꯗꯤ ꯃꯥꯅ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯗꯦ꯫ ꯑꯗꯨꯒ ꯃꯥꯕꯨ ꯅꯤꯡꯊꯤꯅ ꯂꯣꯏꯅꯕꯤꯕ, ꯃꯥꯕꯨ ꯃꯁꯛ ꯈꯪꯕꯤꯕ ꯃꯤꯁꯤꯡꯗꯤ ꯑꯐꯕ, ꯅꯨꯡꯉꯥꯏꯕ, ꯌꯥꯏꯐꯕ ꯃꯪꯒꯣꯜꯗ ꯄꯤꯕꯤ꯫ ꯊꯝꯕꯧꯒ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯆꯥꯎꯕ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯆꯥꯎꯕꯅ ꯊꯝꯕꯧꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯗꯥꯏꯒꯤ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ "ꯃꯔꯨꯞ, ꯃꯔꯨꯞ!" ꯆꯥꯎꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯏ꯫ "ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ?" "ꯑꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯃꯔꯨꯞ." ꯁꯤ ꯍꯥꯏꯔꯒ ꯊꯝꯕꯧ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯔꯦ꯫ ꯆꯥꯎꯕꯅ, "ꯊꯝꯕꯧ, ꯀꯩꯗꯧꯔꯒꯦ ꯃꯔꯨꯞ?" "ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯔꯨꯞꯀꯤ ꯈꯜꯂꯒꯗꯤ ꯍꯥꯏꯅꯤꯡꯕ." "ꯃꯔꯨꯞ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ." "ꯑꯩꯅ ꯁꯤ ꯍꯥꯏꯔꯒ ꯃꯔꯨꯞꯀꯤ ꯇꯨꯡꯗ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯠꯇꯕ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯈꯟꯕꯒꯤꯅꯤ. ꯃꯔꯨꯞꯀꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯒ ꯑꯃꯨꯛꯁꯨ ꯍꯥꯏꯅꯤꯡꯗꯦ." "ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯃꯔꯨꯞ." "ꯑꯩꯈꯣꯏ ꯈꯨꯜꯗ ꯃꯥꯏꯕꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯗꯣ ꯅꯪ ꯊꯦꯡꯅꯔꯕꯣ?" "ꯊꯦꯡꯅꯗ꯭ꯔꯤꯌꯦ ꯃꯔꯨꯞ." "ꯅꯪꯁꯨ ꯌꯨꯝ ꯄꯥꯜꯂꯛꯄꯗꯤ ꯐꯅ ꯀꯨꯏꯔꯦ. ꯉꯁꯤ ꯐꯥꯎꯕ ꯅꯃꯤꯠꯇꯅ ꯆꯥꯝꯕꯗ ꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯥꯏꯕꯤꯗꯣ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝ ꯂꯩꯕꯅꯤ. ꯌꯥꯝꯅꯁꯨ ꯍꯩꯅꯩ. ꯑꯗꯨꯅ ꯅꯪꯁꯨ ꯑꯃꯨꯛꯇꯪꯗꯤ ꯅꯪꯒ ꯊꯦꯡꯅꯍꯟꯅꯤꯡꯉꯤ." "ꯑꯗꯨꯗꯤ ꯃꯔꯨꯞ ꯍꯌꯦꯡꯃꯛ ꯎꯅꯔꯨꯔꯒꯦ." "ꯍꯣꯏ ꯍꯣꯏ ꯃꯔꯨꯞ, ꯊꯕꯛ ꯃꯐꯝꯁꯨ ꯌꯧꯔꯦ. ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯟꯁꯤꯀꯣ." "ꯍꯣꯏ ꯍꯣꯏ ꯌꯥꯏ ꯌꯥꯏ." ꯃꯥꯏꯕꯤ ꯃꯁꯥꯗꯣ ꯆꯠꯂꯨꯕꯒꯤ ꯋꯥꯔꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯉꯥꯡ ꯂꯩꯇꯦ ꯈꯪꯕ ꯊꯝꯕꯧꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯗꯨꯅ, "ꯃꯤ ꯂꯩꯕ꯭ꯔꯣ? ꯃꯤ ꯂꯩꯕ꯭ꯔꯣ? ꯏꯁꯤꯡ ꯈꯤꯇ ꯊꯛꯆꯒꯦ. ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ." ꯊꯝꯕꯥꯜꯅ, "ꯀꯅꯥꯅꯣ ꯂꯦꯞꯂꯥꯎ ꯂꯥꯎꯔꯤꯁꯤꯅ?" ꯊꯝꯕꯥꯜ ꯃꯥꯏꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯍꯪꯒꯣꯏꯕ, ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ "ꯀꯅꯥꯅꯣ ꯏꯕꯦꯝꯃ? ꯅꯁꯛꯇꯨꯁꯨ ꯃꯌꯥꯝꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯅꯃꯥꯏ ꯅꯃꯤꯠꯇꯣ ꯈꯔ ꯈꯨꯝꯃꯒ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ?" ꯃꯥꯏꯕꯤ ꯊꯝꯕꯥꯜꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯊꯝꯕꯥꯜꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯨ ꯃꯥ ꯌꯥꯝ ꯂꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯃꯨꯛꯀꯁꯨ ꯃꯥꯏꯕꯤ ꯑꯗꯨꯅ, "ꯏꯁꯤꯡ ꯈꯤꯇ ꯊꯛꯆꯒꯦꯕ." "ꯀꯗꯥꯏꯗꯒꯤ ꯏꯁꯤꯡꯅꯣ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯅꯪꯒꯤ ꯅꯁꯛꯇꯣ ꯎꯕꯗꯅꯦ ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯁꯜꯂꯛꯑꯦ. ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯄꯤꯈ꯭ꯔꯣ." ꯃꯥꯏꯕꯤ ꯑꯗꯨ ꯊꯝꯕꯥꯜ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯅꯣꯡꯃꯗꯤ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯖꯕ ꯂꯥꯛꯈꯤꯅꯤꯀꯣ." ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯣꯏꯔꯣꯝ ꯁꯣꯝꯗ ꯊꯣꯛꯂꯛꯂꯦ꯫ ꯊꯝꯕꯥꯜ ꯃꯥꯏꯕꯤꯅ ꯂꯦꯞꯂꯝꯕ ꯖꯒꯥ ꯑꯗꯨ ꯋꯥꯏ ꯇꯩꯒꯗꯕꯒꯤ ꯇꯧꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯝꯕꯧꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ "ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦꯍꯦ ꯋꯥꯏꯒ ꯇꯩꯒ ꯇꯧꯔꯝꯃꯤꯁꯤꯅ? ꯂꯥꯏꯒꯤ ꯄꯨꯖꯥꯒ ꯂꯩꯕ꯭ꯔꯣ?" ꯍꯥꯏꯅ ꯊꯝꯕꯧꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ "ꯏꯁꯥꯁꯦ ꯈꯔ ꯐꯠꯇꯅ ꯇꯧꯕꯅꯤ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯨꯡꯇꯤꯒꯤ ꯇꯩꯒꯅꯤ." "ꯍꯣꯏꯗ ꯍꯣꯏꯗ, ꯉꯥꯏꯈꯣ ꯅꯨꯄꯤ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ." "ꯀꯔꯤ ꯋꯥꯅꯣ?" "ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯃꯥꯏꯕꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯂꯥꯛꯑꯦ ꯍꯥꯏꯅꯦ." "ꯍꯩꯃꯥ, ꯃꯥꯏꯕꯤ ꯂꯥꯛꯑ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯑꯝꯇ ꯊꯥꯖꯗ꯭ꯔꯦꯗ ꯑꯩꯗꯤ." "ꯉꯥꯏꯈꯣꯗ ꯅꯪꯕꯣ, ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯇꯥꯈꯣ. ꯃꯔꯨꯞ ꯆꯥꯎꯕꯅ ꯃꯥꯏꯕꯤꯗꯣ ꯌꯥꯝꯅ ꯍꯩ ꯍꯥꯏꯅꯦ. ꯏꯕꯥꯅꯤꯁꯨ ꯑꯝꯇ ꯆꯠꯂꯨꯁꯦ." "ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯁꯤ ꯆꯠꯂꯨꯔꯁꯤ." "ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀꯗꯤ ꯂꯣꯏꯔꯕꯣ?" "ꯂꯣꯏꯔꯦ." "ꯑꯣ, ꯑꯗꯨꯗꯤ ꯅꯪꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯨꯁꯤ, ꯑꯗꯨꯒꯅꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ. ꯍꯌꯦꯡꯅꯦ ꯊꯕꯛ ꯉꯟꯅ ꯆꯠꯇꯕ ꯌꯥꯔꯣꯏ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯎꯕꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯊꯝꯕꯧꯕꯨ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ "ꯃꯔꯨꯞ, ꯂꯣꯏꯔꯕꯣ? ꯅꯣꯡꯃꯇꯁꯨ ꯉꯟꯅ ꯂꯣꯏꯁꯤꯜꯂꯝꯗꯦꯍꯦ ꯅꯪꯁꯤꯃ." "ꯂꯣꯏꯔꯦꯍꯦ ꯃꯔꯨꯞ, ꯉꯁꯤꯗꯤꯅꯦ ꯍꯦꯛꯇ ꯉꯥꯏꯔꯕꯅꯤ ꯃꯔꯨꯞ ꯂꯥꯛꯄ."
ꯊꯝꯕꯧ ꯆꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯊꯣꯛꯂꯛꯄꯗ ꯆꯥꯎꯕꯅ ꯃꯥꯏꯕꯤ ꯑꯗꯨ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ꯫ ꯑꯔꯣ, ꯑꯩꯅ ꯍꯥꯏꯕ ꯃꯥꯏꯕꯤꯗꯣ ꯑꯁꯤꯗ ꯆꯠꯂꯦ꯫ ꯑꯁꯤꯒꯤ ꯃꯥꯏꯕꯤꯁꯦ ꯃꯌꯨꯝ ꯂꯩꯇꯦ ꯍꯥꯏ꯫ ꯑꯗꯨꯅꯅꯦ ꯃꯤꯅ ꯍꯦꯛ ꯊꯦꯡꯅꯒꯦꯁꯨ ꯐꯪꯗꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤꯅꯦ ꯍꯦꯛꯇ ꯎꯅꯍꯧꯔꯁꯦ ꯃꯔꯨꯞ, ꯂꯥꯛꯑꯣ꯫ ꯍꯣꯏ ꯃꯔꯨꯞ, ꯃꯅꯥꯛꯇ ꯆꯪꯉꯨꯁꯤ꯫ ꯑꯗꯨꯒ ꯍꯦꯛꯇ ꯋꯥꯔꯤꯗꯣ ꯍꯦꯛꯇ ꯁꯥꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯆꯥꯎꯕꯅ ꯏꯃꯥ ꯃꯥꯏꯕꯤ, ꯅꯆꯥꯁꯤꯡꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯃꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯍꯥꯏꯖꯒꯦꯕ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯆꯥꯎꯕ ꯑꯃꯗꯤ ꯊꯝꯕꯧꯗ ꯌꯦꯡꯂꯒ ꯍꯥꯏꯕꯤꯌꯨ, ꯀꯔꯤ ꯇꯧꯔꯦ? ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯔꯨꯞꯁꯦ ꯃꯃꯤꯠꯇ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯎꯕ ꯐꯪꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯃꯥꯅ ꯅꯨꯡꯁꯤꯕꯤꯗꯅꯅꯦ ꯅꯆꯥꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯕ꯫ ꯃꯥꯏꯕꯤ ꯊꯝꯕꯧꯗ ꯂꯨꯔꯥꯛꯅ ꯌꯦꯡꯂꯛꯏ꯫ ꯈꯪꯉꯤ ꯃꯥꯅ ꯊꯝꯕꯧꯁꯦ ꯍꯦꯛ ꯎꯕꯗ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥꯏꯕꯗꯨ꯫ ꯆꯥꯎꯕ ꯃꯥꯏꯕꯤ ꯈꯨꯌꯦꯡꯗꯨꯗ ꯏꯃꯥ ꯃꯥꯏꯕꯤ, ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ? ꯃꯥꯏꯕꯤ ꯆꯥꯎꯕꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯃꯨꯛ ꯆꯥꯎꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯅꯣꯡꯃꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯊꯝꯕꯧ ꯈꯪꯅꯤꯡꯅ, ꯏꯃꯥ, ꯀꯗꯥꯏꯗ ꯂꯥꯛꯆꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯑꯩꯅ ꯉꯁꯤ ꯍꯧꯖꯤꯛ ꯑꯩ ꯄꯨꯕ ꯃꯐꯝꯁꯦ ꯑꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯣ꯫ ꯑꯁꯨꯝ ꯃꯥꯏꯕꯤꯅ ꯍꯥꯏꯔꯝꯂꯦ꯫ ꯊꯝꯕꯧ ꯆꯥꯎꯕ ꯄꯨꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ, ꯍꯌꯦꯡꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯒꯦ꯫ ꯊꯝꯕꯧ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯋꯥꯔꯤ ꯄꯨꯡꯕ ꯇꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯈꯣꯏ ꯑꯅꯤ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤ ꯑꯁꯦꯡꯕ ꯐꯤꯔꯣꯜ ꯁꯦꯠ-ꯆꯥꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯝꯕꯧꯅ, ꯑꯩꯅ ꯍꯥꯏꯕ ꯏꯃꯥ ꯃꯥꯏꯕꯤꯗꯣ ꯑꯗ ꯂꯩꯔꯦꯇꯨ, ꯃꯥꯅꯕꯨ ꯉꯥꯏꯕꯤ ꯂꯩꯔꯝꯃꯦ꯫ ꯊꯝꯕ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯒ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯅꯍꯥꯟꯒꯤ ꯅꯨꯄꯤ ꯃꯥꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯊꯤꯅ ꯉꯥꯡꯈꯤꯕ ꯅꯨꯄꯤꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯊꯝꯕꯧꯅ, ꯀꯩꯗꯧꯔꯒꯦ? ꯍꯦꯛ ꯌꯦꯡꯕꯗꯕꯨꯗꯤ ꯍꯩꯅꯗꯕꯅꯤ, ꯑꯗꯣ ꯀꯔꯤꯁꯨ ꯈꯟꯒꯅꯨꯁꯦ, ꯌꯥꯝ ꯐꯩꯕꯅꯦ꯫ ꯍꯣꯔꯦꯟꯅꯦ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯑꯁ ꯈꯨꯔꯝꯃꯔꯣꯏꯁꯦꯕ, ꯑꯩ ꯃꯥꯒꯤ ꯃꯁꯛꯁꯦ ꯎꯕꯗ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯍꯧꯔꯛꯑꯕ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ? ꯃꯥꯏꯕꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯥ ꯂꯣꯏꯅ ꯇꯥꯏ꯫ ꯊꯝꯕꯥꯅ ꯉꯥꯡꯂꯤꯕꯁꯨ ꯃꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯉꯥꯡꯕ ꯃꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯀꯔꯤꯁꯨ ꯎꯠꯂꯝꯗꯦ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯈꯣꯏ ꯂꯥꯛꯆꯔꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯩꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ꯫ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯏꯃꯥ, ꯁꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯁꯥꯎꯗꯦ꯫ ꯃꯥꯏꯕꯤ ꯊꯝꯕꯧꯒꯤ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯈꯟꯖꯩ, ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯑꯦꯗꯅ ꯑꯩꯉꯣꯟꯗꯒꯤ ꯍꯥꯏꯖꯕ꯫ ꯑꯗꯨꯒ ꯊꯝꯕꯧꯗ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯈꯨꯠꯌꯦꯠꯇꯣ ꯀꯗꯥꯏ? ꯑꯣꯏꯗꯣ ꯑꯃꯨꯛ ꯌꯦꯡꯒꯦ꯫ ꯌꯦꯡꯅ ꯊꯝꯕꯧꯗ, ꯅꯈꯣꯏ ꯀꯔꯤꯁꯨ ꯋꯥꯒꯅꯨ, ꯅꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯧ, ꯂꯣꯏꯅ ꯐꯪꯒꯅꯤ꯫ ꯊꯝꯕꯧ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯏꯃꯥ ꯃꯥꯏꯕꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯆꯪꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯊꯝꯕ ꯃꯥꯏꯕꯤꯗꯨꯕꯨ ꯊꯥꯖꯗꯦ, ꯑꯗꯨꯅ ꯃꯥ ꯂꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯃꯥꯏꯕꯤ ꯊꯝꯕꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯊꯝꯕꯧꯅ, ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ, ꯏꯕꯥꯅꯤꯒꯤ ꯑꯋꯥꯕ ꯄꯨꯝꯕꯁꯦ ꯏꯃꯥꯅ ꯂꯣꯏ ꯀꯣꯛꯍꯜꯂꯗꯕꯅꯤ, ꯂꯥꯛꯑꯣ꯫ ꯃꯥꯏꯕꯤ ꯊꯝꯕꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯅꯪꯒꯤꯁꯨ ꯅꯍꯥꯛꯀꯤ ꯅꯆꯥꯁꯤꯡꯗ ꯊꯣꯛꯄ ꯑꯣꯏꯌꯨꯀꯣ꯫ ꯊꯝꯕꯧꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯒꯤ ꯈꯜꯂꯒ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯆꯨꯡ ꯐꯤꯔꯥ ꯆꯥꯕꯤ ꯃꯃꯣꯝ ꯑꯃ ꯐꯪꯖꯧ ꯍꯥꯏꯅ ꯊꯝꯕꯧꯗ ꯅꯥꯊꯕꯤꯔꯝꯃꯤ꯫ ꯊꯝꯕꯥ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯊꯝꯕꯧ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯝꯕꯧ ꯊꯝꯕꯥꯜꯕꯨ ꯀꯧꯔꯛꯏ, ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏ, ꯇꯥ ꯆꯥꯎꯕꯗꯣ ꯉꯁꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯂꯥꯛꯇ꯭ꯔꯦ꯫ ꯊꯦꯡꯁꯨ ꯊꯦꯡꯉꯦ, ꯂꯥꯛꯑꯕꯁꯨꯅꯦ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ, ꯆꯠꯈ꯭ꯔꯦ ꯍꯥꯏꯌꯨꯀꯣ꯫ ꯍꯥꯏꯒꯦ꯫ ꯃꯇꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯝꯕꯥꯜ ꯃꯀꯨ ꯃꯇꯥ ꯁꯨꯔꯛꯄ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯪꯗ ꯏꯃꯥ ꯃꯥꯏꯕꯤꯗꯣ ꯌꯥꯝ ꯋꯥꯔꯧꯅ ꯁꯥꯎꯅꯤꯡꯅ ꯎꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯄꯤꯈ꯭ꯔꯅꯨ, ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯁꯦ ꯍꯥꯏꯅ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯗꯣ ꯀꯗꯥꯏꯗ ꯂꯩꯔꯝꯅꯦꯁꯨ ꯈꯪꯗꯦ, ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯁꯦ꯫ ꯊꯝꯕꯥꯜꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨꯕ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯄꯤꯈ꯭ꯔꯅꯣꯕ, ꯉꯔꯥꯡꯒꯤ ꯊꯕꯛꯅꯦ ꯂꯣꯏꯁꯤꯜꯍꯧꯗꯕ ꯈꯔ ꯂꯩꯍꯧꯔꯤꯌꯦ, ꯑꯗꯨꯅꯅꯦ ꯆꯠꯇꯕ ꯌꯥꯔꯣꯏꯕ, ꯉꯟꯅ ꯍꯜꯂꯛꯀꯦꯁꯦ꯫ ꯆꯥꯎꯕꯁꯨ ꯉꯁꯤꯗꯤ
Mogi laudo ngasi suba hauni haibani. Ngasidi itomda surudoini. Adunane ai ngan halakeba. Ko asi hairam laga thamba wada chatkre. Thamba mapure basat khra matungda magi pambomdu yamna chongi. Masadu laitafam khangzade. Thamba chana khanjai. Hanakti agi nupise gyan khara taraboiningi. Masi pumnamakse mamaibi nang ngaktane. Imado nomatang thenanibani. Kadai da bulariba. Si khanna lakpada magi lawfam phambyo silaklami. Ikhang khanghaudana mana lin nama hodabadaki makhong netlami. Lin adu mangonda solakpajada yamna saradana. Thambogi makhongda chiraklami. Thambo mpham aduda yamna wana kanbiyu habagi matagumna kanna muktang lauramlaga. Mafam aduda mahak punsi loiki. Mayam thabak loiraga hanarakwa matamni. Khulgi nupa khara thabak suba halakwa matamda nupa ama tadna leiba urami. Khulgi nupa singladuna thambawni khalakpadagi thambawgi asiba hakchang adu mayumda thilaklami. Thambawgi mathau mangamdusu khulgi nupa singa loisinkhri. Leikagi mi singsu thambawgi khallagadi changningi. Thambagi khallagadi changningde. Aduna pakna changnaraktre. Asomdana jawba lai. Jawba mahakki marupki paudu hek tabada mahak thabak sufamdagi lai. Ekes jaramadi kaishu tawjaramoidabniko haina mana khanjarami. Aduga thambalda amuk hairai. Thambal yam khanjalranuse. Nang ek changi bamdugine kharasu khalo. Marupto marangtani. Ibani thabalakpada ori sarasanadana noktana halakminabado. Ngasidagi amuk handi fanglaroi. Adubu thambal aikhoisu nongma natraga nongmadi charkitaba ngaktani. Ahalakongi wakaktani. Sei nangam khanjaluranu ko. Aisu satlage hayengne nachiga amuk lakeko. Thamba chadabadi yadabanina thabak suba chatpasu ngamba nate. Laikai da hangbasu mahak na ngahawai tawkiba ngangkiba mayamduna ikairami. Asina mahak gyan tarabara haipsu tade. Chawba mahakki nupiga punna thambal hoida laklami. Thambalgi chananaba chengchai ansanapi kharasu pubirami. Thambalsu matam khara ler matungda machanupi ngakta ahum phangjarami. Machasing adu ubada asuki mantik ngaklami. Machanupi ahandudi asuki matik phajai aduga machayai maduna mamit ama pali. Aduga atonbi aduna mamit ahum pali. Masaksu yaimaga tonbi kadu min hek yengpada yamda hangoiba hainataba poi. Machanupi ahandi mapa thambau lobana asuki matik phajai mabuk jelsu mapa lawi. Laikagi mi singnasu yamna nusibi. Maram asina mama thambalna laikai ga loinai tinei mana haibe inde haiduna thunungai na tawramde. Mananupi ani dusu machai phajaba sakta madu ubada makhoi ani yamna kalaksai amadi mi mayamna machebu nusibasu uraga. Thambalna machanupi ahanduna thabak suna thamlaga machayaimaga atonbiga tu kawrai. Bema nachidine koina bijau nakhoi ani chathou lao adugane nakhoi gi arembado mongonda bijau haina hairai. Mananupi aniduna makhoi ani chaba loira matungda machebu kawrai. Iche punna muksu hainai magise tana khomjini. Kaidawrage nati chak charoi lao. Aise nachene nakhoina charamdaida iche charasi lao haiga puna chaminaba yabani. Aduga noigi aremba chanaba kawribani ne ha. Aikhoidi imana kawnu haibai kawdabani kaino chamane kaino. Aduga ne iche chaba loiragane phasana kolik mayamse loisila matungdane aikhoigi phikmot pakhra laibani adu sugadaba. Ado phasan sudo amo adu natraba nang imala haitokani. Ngasidi iche se hakchang yam nungaite adunane nakhoi ani suru. Kari aikhoida phisu gaina aikhoina haiba yadadine nang imsida lebe yaroi chakro chalo haiduna machi adubu mangak sampaidna illi. Machi adu kaptuna mayumdagi thorai aduga gomage makhongda hik launa kapchai. Matam aduda mahakna leiriba udubu ngak semna leiriba lai gomlabi tawgeta ngambi amana mahakna thamoi sona kapchabadu ubuda sum nanglai. Ibema aduk thamoi sona kapadi kaidobi harage.
Mache aduna kapna wari pumba liraki. Aigi inaunupisingna amadi aigi imana aibu yam thin tawbi chak phauba inthenungaina pisade kuire aina chak phasana ningthina charaktaba aduga makhogi thabak tawbiyu yade haidana yumda leibe yare haidana aibu amuk tan tawbire adugi damakta nana karisu waganase aina ngasi nangonda posa uma pige masigi chayase achamba chainate nangna nabuk thana chaba phangdibada chayasiki matengna phangadoribani haina asumna haina i mache edu yamna ngaklami chayasna aibu karamna pokthalangadoribano haina man makhata na hangla i adugidi nang karisu khanganuse chayase payo haina piraklami chayedu chena payu aduga nangna chaningba mathelu koi mayama kauro haina haira i mache eduna mahak sing lagi haiduna asumna kaure i mathelu koi mayama mamangna thole i mahak hairau baga ngakpaga masadu kaino ma taure yamna sarau jarami magi awa pumba kokcherami ibema nangna waraklaba matamda masi yempham asida nangla uko aduga ima ba kauro ngasigidi yumda halko nang hoi ima asomdana mnano piani duna makoyani hainarami ichese chakcha dabasu am kusilakle masase karisu tawbusu ude mana pari ba chayese adum pare kale kaida bu chali no mana nuti chayese pare ga chali sibo ibani ne mutingi khaluse tan jana mache edu chatka tabagi thora i manano piani du mache na chali ba mai kaida tungindra la i mache na tawri badu bada yamna thuna mayunda halaklaga mama da wari pumba tamlami mama adu sawbana loire mahakna pokko machana tabatawna tingthok hek sawi machana pi ha changlakpadu bada yamna sawningdana nang karai chatloi hairaga chayedu munduna thude i mache edu kapna nahan ki guma khonga tuda amok laklami lai gumlabi ima adu amok thoraklami mema nang bukai tawrage ngasi somuk tan thopiraklablo se imara sing hayuse aigi inaw nupi singna ima da paw gap sinduna chayedo imara tudik pikre bima sewa gana se imana ne makoibu laman sukna singani se ima wa hage nangmuna tawko nakhoi yum mamangda chayedo nang tawthoklaga famjelo majida phaziraba sem pambi ama haurakani madu makhoi nadi hekpe hekta ngamloi nang nadi irai laina hekpa ngamgani wafam adu tabada masi adu yamna harau zarami chayedu pham chana tawthoklaga mana phamjilami mahak nungalakpa yamna wana ngai zarami ngaina mahak tumthakle nungalakpada mana nupi atonbi mamit ahum pandi aduna hana urami mama thambabu kauduna punni yengminarami thambal hayedugi phajaba du ubada yamna ngai maramdi nahan khaisu hobana tabanina hayedu he usilaw haiduna machana piani duga punna thoraklemi manano piani duna ima ehana eke ima ehana heke hairaga heke tawi adubu ngamlamde thambal hayedu heke tawi adubu masu ngamje hayedu makhoina heke tawbaga suma khatki hekpa sugam ngamje moini hekpa hek tokpaga hekpa hekta ngamdoi mali machena makoina toriba singdu ureduna tholai aduga hayedu man hekpati phanglami thamba ngakpana loire magi machanupi hansi tawba ngami matik mathawna lei haibasi manga sidi ningthina khangjare mananupi ani desu mache ki tawba ngamba singadu bada yam ngakchei kalakpasu asumasum hengalaklami tanja ajuda masak pantaw phasaba nupa ama sakol thojan lakpadu mama na hana urami mabuk phattabi mama aduna machanupi hanadu lodna bahaina i sakol thowa nupa adu hei pambi asi phasaba du bada makhoi yamna changsilaktuna mahak na hanglei hayasibu karna thabibino amukta khangjage ba thamba nang hore matagumna aigi chani sina thabani haina haidei manano piani adusu mama thambalaga haibatu tadaba makhai nupa adugi saktamadu mamit kuptaba khai yingtuna lei aduga asumna haidei mamit amma panbituna
ꯑꯩꯅ ꯊꯥꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯤꯠ ꯑꯍꯨꯝ ꯄꯥꯟꯕꯤꯗꯨꯅ ꯀꯔꯤ ꯑꯩꯅ ꯊꯥꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯍꯦꯛꯄ ꯉꯝꯃꯣꯏ ꯈꯪꯅ ꯈꯪꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯒꯤ ꯁꯦꯝ ꯄꯥꯝꯕꯤ ꯑꯁꯤ ꯍꯦꯛꯄ ꯉꯝꯕ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯍꯥꯟꯅ ꯍꯦꯛꯀꯅꯤ ꯍꯥꯏꯅ ꯌꯦꯠꯅꯔꯛꯏ ꯃꯃꯤꯠ ꯑꯍꯨꯝ ꯄꯥꯟꯕꯤ ꯅꯪ ꯍꯥꯟꯅ ꯍꯦꯛꯎ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯃꯤꯠ ꯑꯃ ꯄꯥꯟꯕꯤ ꯅꯪ ꯑꯃꯨꯛ ꯍꯦꯛꯎ ꯍꯥꯏꯅ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯥꯎꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯠꯇꯅ ꯍꯦꯛꯄ ꯉꯝꯂꯝꯗꯦ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯑꯩꯕꯨ ꯃꯇꯝ ꯃꯥꯡꯍꯟꯕ ꯍꯥꯏꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯊꯝꯕꯥꯜ ꯃꯆꯥꯁꯤꯡꯗꯨꯒ ꯄꯨꯟꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯅꯥꯎꯅꯨꯄꯤ ꯃꯃꯤꯠ ꯑꯃ ꯄꯥꯟꯕꯤꯗꯨꯅ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯗꯧꯔꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯃꯤ ꯀꯥꯏꯅꯒ ꯊꯝꯕꯥꯜ ꯃꯆꯥ ꯑꯅꯤꯕꯨ ꯌꯦꯡꯅꯒ ꯏꯆꯥ ꯑꯅꯤꯒꯤꯗꯤ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗꯅꯦ ꯏꯃꯥꯅ ꯂꯩꯍꯟꯒꯅꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯈꯟꯅꯔꯅꯨꯀꯣ ꯅꯕꯥꯅꯤ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯆꯦ ꯑꯗꯨ ꯉꯁꯥꯏ ꯃꯃꯥꯅ ꯂꯣꯠꯂꯨ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯁꯦꯝꯗꯨ ꯍꯦꯛꯄ ꯍꯧꯔꯛꯏ ꯃꯥꯅ ꯁꯦꯝ ꯑꯗꯨ ꯍꯦꯛꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯏ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯝ ꯍꯦꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕ ꯅꯤꯡꯊꯤꯗꯕꯁꯤꯡ ꯑꯗꯨ ꯅꯠꯇꯅ ꯃꯤꯅ ꯍꯦꯛꯄ ꯉꯝꯗꯕ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨ ꯃꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯦꯛꯄ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯁꯤ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯈꯣꯏꯗꯥꯖꯔꯨꯔꯦ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯑꯁꯨꯛ ꯅꯤꯡꯊꯤꯅ ꯐꯖꯕꯤ ꯃꯆꯦ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯒ ꯑꯩꯕꯨꯔꯣ ꯃꯥꯅꯦ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨꯕ ꯉꯁꯥꯏ ꯁꯣꯝꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯃꯗꯨꯅ ꯑꯩꯒꯤ ꯏꯃꯥꯅꯤ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯁꯤꯒꯤ ꯁꯦꯝ ꯄꯥꯝꯕꯤꯁꯤ ꯅꯪꯅ ꯊꯥꯕ꯭ꯔꯥ ꯃꯆꯦ ꯑꯗꯨꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯗ ꯈꯥꯛꯇꯅ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗ ꯂꯤꯔꯝꯃꯤ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯀꯌꯥꯗ ꯋꯥꯅ ꯂꯩꯔꯝꯒꯅꯤ ꯈꯟꯖꯩ ꯑꯗꯨꯒ ꯃꯆꯦ ꯑꯗꯨꯗ ꯅꯪ ꯑꯩꯒ ꯆꯠꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯆꯦ ꯑꯗꯨ ꯉꯛꯅ ꯀꯗꯥꯏꯗ ꯑꯩꯈꯣꯏꯗꯅꯤ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯣꯏꯗꯥꯖꯔꯨꯔꯦ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ ꯅꯪꯕꯨ ꯑꯣꯏꯅ ꯀꯔꯤꯁꯨ ꯋꯥꯠꯍꯜꯂꯣꯏ ꯐꯝ ꯑꯁꯤꯗ ꯊꯝꯅꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯆꯦ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯉꯁꯤꯒꯤꯗꯤ ꯍꯟꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯏ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯑꯩ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒꯦ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯑꯩ ꯁꯣꯝꯕꯨ ꯁꯣꯏꯗꯅ ꯉꯥꯏꯖꯔꯝꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯦ ꯑꯗꯨ ꯌꯨꯝꯗ ꯆꯪꯂꯛꯂꯦ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨꯅ ꯊꯣꯡꯖꯤꯟꯗ ꯂꯣꯝꯗꯨꯅ ꯂꯩꯔꯝꯃꯤ ꯉꯁꯤꯗꯤ ꯌꯥꯝ ꯇꯞꯊꯅ ꯏꯆꯦ ꯅꯪꯒ ꯉꯁꯥꯏ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯃꯆꯦ ꯑꯗꯨ ꯂꯂꯠ ꯇꯧꯅ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯁꯦꯝ ꯄꯥꯝꯕꯤ ꯑꯁꯦ ꯑꯩꯅ ꯊꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯄꯅꯦꯕ ꯇꯥꯅ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨꯅ ꯏꯆꯦꯗꯤ ꯀꯔꯤ ꯈꯨꯝꯈꯤꯗꯨꯗ ꯑꯩꯅꯅꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯅꯤ ꯂꯩ ꯃꯣꯏꯅ ꯊꯥꯕꯅꯦꯅ ꯈꯨꯝꯈꯤꯕꯅꯤ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯁꯦꯡꯕꯒꯤꯔꯣ ꯏꯆꯦ ꯍꯥꯏꯔꯒ ꯍꯔꯥꯎꯕꯅ ꯑꯅꯤꯗꯨ ꯂꯣꯏꯔꯦ ꯃꯆꯦ ꯑꯍꯤꯡꯗꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯉꯔꯥꯡ ꯈꯛꯇ ꯊꯦꯡꯅꯕ ꯃꯥꯕꯨ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯜꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯟꯖꯔꯛꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯕꯨ ꯆꯠꯂꯁꯤꯔꯅꯤ ꯍꯥꯏꯅ ꯑꯁꯤ ꯈꯟꯅ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯤ ꯅꯣꯡꯉꯥꯜꯂꯛꯄꯒ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯃꯆꯦ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨꯅ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ ꯍꯩꯃꯥ ꯁꯣꯏꯗ꯭ꯔꯦ ꯃꯥꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯉꯔꯥꯡ ꯏꯆꯦꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯥꯕꯅꯤ ꯍꯥꯏꯈꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ
ꯁꯣꯝꯒꯤꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤ ꯉꯥꯏꯔꯤꯔꯣ ꯍꯥꯏꯅꯁꯨ ꯍꯪꯂꯛꯏ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯌꯥꯝ ꯅꯣꯛꯅꯤꯡꯂꯝꯃꯤ꯫ ꯀꯔꯤ ꯅꯈꯣꯏ ꯑꯅꯤ ꯉꯥꯏꯔ ꯀꯥꯏꯅ ꯃꯆꯦ ꯊꯣꯛꯂꯛꯄꯗ ꯎꯔꯝꯃꯤ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯨ ꯑꯥꯗ ꯊꯣꯛꯂꯛꯂꯤꯁꯦ ꯎꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜ ꯑꯗꯨ ꯊꯧꯖꯤꯟꯈꯤ ꯑꯗꯨꯒ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯆꯥꯛꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯃꯆꯦ ꯑꯗꯨꯒ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯄꯥꯟꯈꯤꯔꯝꯃꯤ꯫